صلى الله على محمد صلى الله عليه وسلم. السلام عليكم ورحمة الله وبركاته. الحمد لله وكفى وسلام على عباده الذين اصطفى. أما بعد، أعوذ بالله من الشيطان الرجيم. بسم الله الرحمن الرحيم. وأن ليس للإنسان إلا ما سعى وأن سعيه سوف يرى ثم يجزاه الجزاء الأوفى. وقال النبي صلى الله عليه وسلم: حاسبوا أنفسكم قبل أن تحاسبوا، أو كما قال عليه الصلاة والسلام. نوشيجر المسلمان مروب سين أيكوينا أولك بدقنا سيب فاوبدا توريبا ثبت خدمك أسي الله نلوينا خنغني بني أوري بني هاي بسي أيكوي خدمك نخنغ ربا وفمني मियोइबन होनबा अदु खक्की महिनी अल्लाह रब्बुल इज्जतना पिबी गदबा महाकी मिनुंसी अमदी थौजालना अहेनबा पिबिरकपा दुना तोंगानबा वफम अमनी मियोइबन तौरिबा अफबा अमदी फत्तबा सिगी अफबा मही नत्रगा फत्तबा मही सोयमक सोयदना फंगलगदबनी मरम मसिना मुसलमान ओइरिबा इखोइ खुदिंमकना चेक्सन गदबनी मिकुप खुदिंग इसाना इसाबु हिसाब तौदुना हिंगदबनी अल्लाह की नबी सल्लल्लाहु अलैहि वसल्लम न सुहाइदो पिरमलिबनी ए मुसलमान सिंह ए मियोइबसिंग नखोइ नसाना नसागी हिसाब तौ नंगबु हिसाब लौबिरक्तृङै ममांगदा ngasiगी topic asida wafam kharadang thamjagdoriba asidi anuba chahina lakpada ngasi tayangpan asina amadi musalman miyoibasingna harau tayamba phongdokriba asigi matangda islam na kari takpiribano kari lamjingnam takpiribano haibudugi matangdani अहानबदा इखोइना खंथगदबसी थबक असि नुसिबा रसूल सल्लल्लाहु अलैहि वसल्लम न पांगथोक पिरंबरा अनौबा चही लाकपदा चक्चा हैजानबा तौरंबरा नत्रगा अमना अमदा याइफ पाउजेल पीनरंबरा अनि सुबदा सहाबाई क्याम सिंगी मनुंगदगी कनागुंबा सहाबी अमना अमदा अनौबा चही लाकपगी हराउ तयाम फोंदोक नरंबरा अमदी चक्चा हैजानदुना तौबिरंबरा हाइबु वहंसिंग असिगी पाउखुमसी ज्ञान लैबा असिंग मियोइ खुदिंगमकना लैते तौबिरमदि हाइबा असि खक्तंग पीनरकनी अदुगा ngasiगी मुसलमान सिंगना हाइब थबक असिदा मपुंग फाना मंजिल थाना सरुक यानरकलिबा करिगिनो थबक असि कनाना हौदोकलकपनो अल्लाह की नबी सल्लल्लाहु अलैहि वसल्लम ना हिदोकरमी मन तशब्बहा बिकौमिन फहुवा मिन कनागुमना तोकप कोम अमगा गेलि चटचटलबदी मखोइगा मानरबदी महक मखोइगी मनुंगदगिनी हाइबिनमी अनौब चहिना लाकपदा अमदी मपोक कुमोन का पांगथोकपगी चटनबेसी ख्रिस्टियन इचिलिनाउसिंगदगी हौदोरकपा मखोइना हौदोरकपनी मखोइना थाजबगी मतुंग इन्ना दिसंबर की कुनमरी सुबदा हजरत ईसा अलैहिस्सलातु वस्सलाम पोगी मदुगी हराव बोइना क्रिसमस डे हाइना पांगथोकी हाइरिबा नुमित असिदासु ताइबंग मसा पुंबा हराव कुमै पांगथोकी अमदी मुसलमान कयासु मसिदा सरुक यारी मसिगी दमकता इखोइना खंगदबसी इखोइना क्रिसमस की हराव तयामद मतेंग पांगलिबा मसिबु पुकनिंग थगत पासिदा इखोइना इसागी अकीदा अल्लाहना कुरानदा हाइबिरिबा वहाई कयागी मायोक्ता चटलिबनी इल्लिबनी हाइबिसे इखोइ इसाना अकीबा फावगदबनी असुमना अनौब चहीना लाकपदा दिसंबर की तारीख 18 अहिंग पुंग बारो ngairaga पुंग बारो हेक ताबा मतमदा केक कक्पा मदि बोमला थाबा हराव कुमै पांगथोकनबा अमना अमगा विस्पीनबा मसिदा चिंगबा पुंगमक असि ईसाई सिंगना हौदोरपा क्रिश्चियन सिंगना हौदोरपा पोसक नाक्तनी मसि मुसलमान अमदि असिंगबा मियोइबा अम फावबगी नत्ते ngasi मुसलमान सिंगना अनौब चही लाकते हाइदुना हराव तयाम लिबसी करी मरमगिनो अल्लाह रब्बुल इज्जतना इंगोंदा मतम मफम पांगल पैसा पीनखिब कया असि चही असिदा इना मफम चाना सिन्ना हौरिब्रा सिन्ना दब्रा नत्रगा अल्लाह ना इंगोंदा पिबिरकिब तंजा कया असि आइना चुमना सिन्ना खिब्रा नत्रगा कयाम लाना सिन्ना खिबनो आइना कनादा वाबा पीखिबनो आइना कनागी हकमत खिबनो अमदि आइगोंदगी अचौबा अमदि अपिकपा खरम गुनाह ओइख्रबनो हाइबगी निंगमदबगी मैचाकना तुंब ngamhalloidaba mitlugi pirang kanghalloidaba numit asida aikoina pungnamupu kauthoktuna हराव तयामलिबनी अमगा विस्पीनबगी थबक तौरिबनी मसिबु कदाई फबो चुंबदगी अल्लाह रब्बुल इज्जतना इखोइदा पिबिरकलिबा पुंसी असि लोइबनाइदबा आखिरत की पुंसी अदुगी थौरांग तौनबगीदमक्तनी मसिदा अफबा तौहोबसिंगना अफबा फतबा तौहोबसिंगना लोंबनाइदना फत्तना वान लाइरुगदबा मफम अदुगी इसाना सेमजाहुगदबनी नबी करीम सल्लल्लाहु अलैहि वसल्लम ना हिदोपिरमनी मिन हुस्नि इस्लामिल मर्इ तरकहु मा ला यानी इस्लाम की फजबा मगुन अमदी मसिनी मुसलमान सिंगना कानदबा वथियोरमगी पोसक सिंगदगी हिंगदुना लैबा मदुदगी लापना लैबा मसि इस्लाम की यामना फजबा लिजत अमनी अदुगा अनौबा चहीना लाकपसिदा मुसलमान सिंगना मरुओइना थबक अनि तफम थोई अहानबदा हौखिबसिंग अदुगी हिसाब लौबा आइगी पुंसिगी हौखिबा मतमसिंग हौखिबा थबकसिंग
amadi haukrabada aina tawkiba aina pithokiba aina lausiluba khudingma adugi hisab lauba aduga ani subada tungda lakkadaba punsi asigi planning tawba amda kari tawgadabno karamna hingadabno haibagi hisab ama hotokpa haiba thabak ani asi musalman singna tawfam thoi anauba chahina lakpa asina ikhoibu din amadi dunia ani makki lampak asida isana isabu onjabagi achauba tanja amapi haiba thabak asigi maikai da ikhoigi pukning singsilni ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯍꯤ ꯑꯃ ꯍꯟꯊꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯍꯟꯊꯈ꯭ꯔꯤꯕ ꯆꯍꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯥꯡꯍꯟꯈ꯭ꯔꯕꯅꯣ ꯑꯃꯗꯤ ꯀꯔꯤ ꯐꯪꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯍꯤꯁꯥꯕ ꯍꯣꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯗꯠ ꯃꯨꯑꯥꯃꯂꯥ ꯂꯧꯅ ꯂꯩꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯍꯂꯥꯜ ꯑꯃꯗꯤ ꯍꯔꯥꯝ ꯍꯨꯀꯨꯀꯨꯜꯂꯥꯍ ꯑꯃꯗꯤ ꯍꯨꯀꯨꯀꯨꯜ ꯏꯕꯥꯗꯀꯤ ꯃꯊꯧꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕꯗ ꯑꯋꯥꯠꯄ ꯂꯩꯍꯟꯈꯤꯕꯅꯣ ꯀꯔꯝꯕꯗ ꯍꯦꯟꯖꯤꯟꯈꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯍꯤꯁꯥꯕ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯅꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯌꯥꯝꯅ ꯐꯖꯕ ꯄꯥꯎꯇꯥꯛ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯃꯤ اغتنم خمسا قبل خمس شبابك قبل هرمك وصحتك قبل سقمك وغناك قبل فقرك وفراغك قبل شغلك وحياتك قبل موتك پوتلم منگاگی ممل بو پوتلم منگانا یورکتنگیدا خنگهو پوتلم منگاگی مگون اسی پوتلم منگا اسینا یورکتنگیدا ماگی مخوی منگا ꯑꯗꯨꯒꯤ ꯃꯒꯨꯟ ꯈꯪꯍꯧ ꯑꯍꯥꯟꯕꯗ ꯅꯁꯥꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯒꯨꯟꯗꯣ ꯍꯟꯅꯨꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯜꯍꯧꯔꯣ ꯑꯍꯜ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯗꯨꯕꯨ ꯈꯪꯍꯧꯔꯣ ꯅꯪꯒꯤ ꯅꯥꯗ ꯌꯦꯛꯇꯕ ꯇꯒꯠ ꯇꯦꯛꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯅꯥꯕꯅ ꯌꯧꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯪꯍꯧꯔꯣ ꯃꯗꯨꯒꯤ ꯃꯃꯜ ꯈꯪꯍꯧꯔꯣ ꯅꯪꯅ ꯏꯅꯥꯛ ꯈꯨꯜꯂꯤꯕ ꯅꯪꯉꯣꯟꯗ ꯁꯦꯜ ꯂꯩꯔꯤꯕ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯤꯕ ꯑꯗꯣ ꯅꯪꯅ ꯂꯥꯏꯔꯕ ꯆꯥꯅꯉꯥꯏ ꯊꯛꯅꯉꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯗꯨꯒꯤ ꯃꯒꯨꯟ ꯈꯪꯍꯧ ꯅꯪꯅ ꯃꯇꯝ ꯋꯥꯏꯁꯪꯂꯤꯕ ꯑꯗꯨꯒꯤ ꯃꯒꯨꯟ ꯅꯪꯅ ꯊꯕꯛ ꯆꯤꯟꯁꯜꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯗꯨꯗ ꯈꯪꯍꯧ ꯑꯗꯨꯒ ꯅꯪꯅ ꯐꯪꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤ ꯃꯒꯨꯟ ꯅꯪꯒꯤ ꯃꯣꯠꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯪꯍꯧ ꯃꯔꯝ ꯑꯁꯤꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯏꯆꯤꯜ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛꯅ ꯑꯃꯅ ꯑꯃꯒ ꯅꯨꯡꯁꯤꯕ ꯄꯥꯎꯖꯦꯜ ꯄꯤꯅꯗꯨꯅ ꯑꯐꯕ ꯄꯥꯎꯖꯦꯜ ꯄꯤꯅꯗꯨꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯆꯍꯤ ꯑꯃ ꯀꯛꯊꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯔꯕꯅꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯃꯃꯜ ꯂꯩꯍꯟꯅꯕ ꯀꯔꯝꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕ ꯑꯁꯣꯝꯗ ꯑꯦꯋꯥꯔꯅꯦꯁ ꯇꯧꯅꯕ ꯑꯃꯅ ꯑꯃꯒ ꯈꯟꯅ తానꯕ ꯑꯃꯗꯤ ꯇꯨꯡꯗ ꯍꯧꯈ꯭ꯔꯤꯕ ꯐꯠꯇꯕ ꯑꯩꯅ ꯇꯧꯈꯤꯕ ꯑꯜꯂꯥꯍꯅ ꯄꯤꯕꯤꯔꯛꯈꯤꯕ ꯅꯤꯌꯥꯃꯁꯤꯡꯕꯨ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯁꯤꯖꯤꯟꯅꯍꯧꯗꯕ ꯑꯗꯨꯒꯤ ꯅꯤꯡꯍꯟꯅꯕ ꯄꯣꯛꯄ ꯑꯃꯗꯤ ꯍꯨꯀꯨꯀꯨꯜ ꯏꯕꯥꯗ ꯃꯤꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯈꯤꯕ ꯃꯤꯒꯤ ꯃꯥꯜ ꯃꯠꯂꯨꯕ ꯃꯤꯒꯤ ꯍꯦꯟꯖꯜꯂꯛꯄ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯄꯨꯝꯅꯃꯛ ꯑꯁꯤꯗꯒꯤ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯑꯜꯂꯥꯍꯅ ꯌꯥꯕ ꯕꯟꯗꯥ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯜꯂꯥꯍ ꯔബ്ബꯨꯜ ꯏꯖꯠꯅ ꯅꯨꯡꯁꯤ ꯆꯥꯟꯕꯤꯗꯨꯅ ꯃꯨꯑꯃꯤꯟ ꯃꯨꯁꯜꯃꯥꯟ ꯑꯣꯏꯅ ꯖꯃꯤꯟ ꯂꯩꯃꯥꯏ ꯑꯁꯤꯗ ꯊꯥꯕꯤꯔꯕꯅꯤ ꯃꯍꯥꯛꯀꯤ ꯑꯈꯟꯅꯕ ꯕꯟꯗꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯈꯟꯒꯠꯂꯒ ꯊꯝꯕꯤꯔꯕꯅꯤ ꯍꯧꯖꯤꯛ ꯑꯜꯂꯥꯍꯅ ꯆꯥꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯤꯕ ꯃꯇꯝ ꯑꯩꯈꯣꯏꯅ ꯂꯦꯜꯂꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯆꯍꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯍꯜꯂꯒ ꯌꯧꯁꯤꯜꯂꯛꯂꯦ ꯆꯍꯤ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯧꯈꯤꯒꯗꯧꯔꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯜꯂꯥꯍ ꯔബ്ബുൽ ꯏꯖꯠꯅ ꯑꯩꯈꯣꯏ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯦꯝꯂꯛꯂꯤꯕꯅꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯎꯅꯔꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯁꯤ ꯅꯣꯡꯃꯗꯤ ꯁꯤꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡꯗ ꯁꯤꯈꯤꯕ ꯌꯥꯎꯔꯦ ꯑꯄꯣꯛꯄ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏꯃꯛ ꯁꯣꯏꯗꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯜꯂꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ ꯍꯥꯏꯕꯒꯤ ꯇꯥꯛꯄꯒꯤ ꯈꯪꯍꯟꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕꯅꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯇꯝꯒ ꯑꯁꯨꯝ ꯂꯥꯞꯊꯣꯛꯅꯔꯛꯄ ꯀꯌꯥꯃꯠꯅ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯗꯤꯟꯗꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯔꯛꯄ ꯑꯁꯨꯝ ꯊꯥꯞꯇꯣꯔꯛꯄꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯜꯂꯥꯍ ꯔബ്ബുൽ ꯏꯖꯠꯅ ꯎꯔꯤ ꯈꯪꯂꯤ ꯇꯥꯔꯤ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯈꯟꯖꯤꯜꯂꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯀꯨꯔꯥꯟꯅ ꯍꯗꯤꯁꯅ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯀꯔꯤ ꯇꯧꯔꯣꯏꯗꯕꯅꯣ ꯇꯧꯍꯩꯕꯅ ꯀꯔꯤꯅꯣ ꯇꯧꯍꯩꯗꯕꯅ ꯀꯔꯤꯅೋ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯌꯦꯛ ꯂꯥꯅ ꯇꯥꯛꯄꯤꯔꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯈꯪꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯛꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯈꯨꯜꯂꯩꯀꯥꯏꯗ ꯗꯤꯟꯒꯤ ꯍꯤꯔꯝꯁꯤꯡ ꯑꯁꯦ ꯀꯨꯔꯥꯟ ꯍꯗꯤꯁꯁꯤ ꯇꯝꯕꯤꯗ꯭ꯔꯤ ꯐꯥꯎꯕ ꯈꯪꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛꯇ ꯇꯥꯏꯕꯪ ꯃꯁꯥ ꯄꯨꯝꯕ ꯑꯁꯤ ꯁꯨꯞꯆꯜꯂꯒ ꯂꯩꯔꯦ ꯀꯗꯥꯏꯗ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯀꯔꯝꯕ ꯙꯔꯃꯒꯤ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯀꯔꯤꯅꯣ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯨꯑꯣꯏꯕ ꯅꯤꯇꯤ ꯅꯤꯌꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯛ ꯈꯨꯕꯥꯛꯇ ꯐꯪꯂꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯂꯕ ꯑꯁꯨꯛ ꯌꯥꯝꯅ ꯚꯥꯞ ꯇꯥꯔꯕ ꯆꯥꯎꯈꯠꯂꯛꯂꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯊꯥꯛ ꯋꯥꯡꯈꯠꯂꯛꯂꯕ ꯃꯗꯔꯁꯥꯁꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯕ ꯃꯁꯖꯤꯗꯁꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯂꯕ ꯄꯩꯁꯥ ꯄꯥꯏꯕ ꯍꯦꯟꯒꯠꯂꯛꯂꯕ ꯄꯨꯟꯁꯤꯁꯨ ꯑꯁꯨꯝ ꯇꯦꯟꯖꯤꯟꯕꯅ ꯍꯦꯟꯅ ꯉꯝꯂꯛꯂꯕ ꯃꯁꯤꯗꯁꯨ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯧꯁꯥꯕ ꯉꯝꯗꯦ ꯃꯄꯨꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯣꯝꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯆꯪꯁꯤꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯋꯥꯕ ꯄꯤꯕꯗꯁꯨ ꯍꯂꯦꯡꯕ ꯂꯩꯇꯦ ꯃꯤꯒꯤꯗꯤ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯑꯗꯨꯃꯛ ꯄꯤꯔꯒ ꯂꯩ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯛꯂꯤꯕ ꯃꯐꯝ ꯃꯇꯝ ꯄꯨꯟꯁꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ
ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗꯦ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯑꯃ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯚꯥꯞ ꯁꯨꯛꯇꯃꯛ ꯇꯥꯕ ꯉꯝꯗꯕ ꯑꯩꯒꯤ ꯃꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯊꯧꯁꯥꯗꯕ ꯃꯔꯝꯗꯒꯤ ꯑꯀꯤꯕ ꯂꯩꯇꯕ ꯃꯔꯝꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯇꯥꯔꯕ ꯃꯥꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯃꯔꯝꯗꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯄ ꯃꯔꯝꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌा ꯑꯃ ꯇꯥꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯃꯁꯤ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯄ ꯌꯥꯏ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯇꯧꯔꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯄ ꯌꯥꯏ ꯑꯩꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯈꯟꯊꯕ ꯉꯝꯗꯦ ꯑꯔꯥꯟꯕꯒꯤ ꯑꯔꯥꯟꯕ ꯉꯛꯇ ꯀꯩꯗꯧꯉꯩ ꯁꯤꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯁꯤꯗ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯂꯩ ꯆꯥꯎꯈꯠꯂꯕ ꯗꯨꯅꯤꯌꯥꯒꯤ ꯆꯠꯅꯕꯤꯁꯤꯡ ꯑꯁꯤꯕꯨ ꯎꯔꯒ ꯑꯩꯈꯣꯏꯅ ꯗꯤꯟ ꯏꯁꯂꯥꯝ ꯑꯜलाꯍ ꯔꯁꯨꯜꯕꯨ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯜलाꯍ ꯔꯁꯨꯜꯕꯨ ꯀꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯄꯨ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯀꯥꯎꯊꯣꯛꯏ ꯑꯜलाꯍꯅ ꯇꯧ ꯍꯥꯏꯕꯁꯤꯡꯗꯨꯅ ꯀꯥꯎꯊꯣꯛꯂꯒ ꯏꯁꯂꯥꯝꯅ ꯀꯨꯔꯥꯟꯅ ꯍꯗꯤꯁꯅ ꯊꯤꯡꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥ ꯀꯜꯆꯔ ꯀꯌꯥꯕꯨ ꯁꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯒꯨꯅꯥꯍ ꯃꯌꯥꯝ ꯑꯅꯧꯕ ꯆꯍꯤꯒꯤ ꯍꯔꯥꯎ ꯄꯥꯎꯖꯦꯜ ꯄꯤꯅꯒꯗꯧꯔꯤꯕ ꯗꯥꯟꯁ ꯇꯧꯒꯗꯧꯔꯤꯕ ꯏꯁꯩ ꯁꯛꯅꯒꯗꯧꯔꯤꯕ ꯃꯁꯤꯒꯤ ꯃꯤꯡꯗ ꯑꯃꯅ ꯑꯃꯗ ꯄꯤꯊꯣꯛꯅꯒꯗꯧꯔꯤꯕ ꯈꯨꯗꯣꯜ ꯄꯣꯠ ꯀꯌꯥ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯇꯧꯅꯒꯗꯧꯔꯤꯕꯅꯣ ꯈꯪꯂꯕꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯏꯁꯂꯥꯝꯗ ꯃꯁꯤꯒꯤ ꯃꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯇꯥꯔꯕꯅꯤ ꯈꯪꯗꯕ ꯇꯥꯗꯕ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ ꯎꯂꯃꯥꯏ ꯀꯤꯔꯥꯝꯁꯤꯡꯅ ꯃꯈꯣꯟ ꯁꯤꯕ ꯃꯈꯩ ꯂꯥꯎꯔꯕꯅꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯗꯔꯀꯥꯔ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯁꯦꯠꯅꯤꯡꯕ ꯁꯦꯠꯀꯅꯤ ꯆꯥꯅꯤꯡꯕ ꯆꯥꯒꯅꯤ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯁꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯒꯗꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯅꯨꯡꯁꯤꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯅ ꯑꯜलाꯍ ꯔꯁꯨꯜꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯅ꯭ꯌꯨ ꯏꯌꯥꯔꯒꯤꯗꯃꯛꯇ ꯑꯅꯧꯕ ꯆꯍꯤꯒꯤ ꯅꯨꯡꯉꯥꯏꯕꯗ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯗꯥꯟꯁ ꯇꯧꯔꯒ ꯍꯟꯖꯤꯜꯂꯛꯄ ꯃꯤꯠꯀꯨꯞꯇꯨꯗ ꯂꯝꯕꯤꯗ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯑꯩꯒꯤ ꯃꯣꯠꯀꯤ ꯃꯇꯝ ꯂꯥꯛꯇꯅ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯑꯩ ꯇꯣꯕꯥ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣ ꯑꯜलाꯍꯒꯤ ꯃꯅꯥꯛꯇ ꯀꯔꯝꯕ ꯃꯥꯏꯊꯣꯡ ꯄꯨꯔꯒꯅ ꯑꯩꯈꯣꯏꯅ ꯂꯦꯞꯂꯒꯗꯧꯔꯤꯕꯁꯤ ꯅꯨꯡꯁꯤꯕ ꯑꯀꯥ ꯁꯜꯂꯜꯂꯥꯍು ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯃꯥꯡꯗ ꯀꯔꯝꯕ ꯏꯃꯥꯏꯁꯤ ꯄꯨꯗꯨꯅ ꯑꯩ ꯅꯍꯥꯛꯀꯤ ꯎꯝꯃꯠꯅꯤ ꯌꯥ ꯔꯁꯨꯂꯜꯂꯥꯍ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯦꯞꯂꯨꯒꯅꯤ ꯍꯌꯦꯡ ꯍꯁꯔꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯜलाꯍ ꯔബ്ꯕꯨꯜ ꯏज्ꯖꯠꯀꯤ ꯑꯁꯥꯎꯕꯅ ꯃꯄꯨꯡ ꯐꯥꯅ ꯐꯨꯗꯣꯛꯂꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯅꯥꯒꯤꯁꯨ ꯇꯥꯕꯤꯔꯔꯣꯏꯗꯕ ꯀꯅꯥꯕꯨꯁꯨ ꯑꯜलाꯍꯅ ꯅꯨꯡꯁꯤꯕꯤꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯜलाꯍꯒꯤ ꯑꯆꯥꯟꯕ ꯍꯕꯤꯕ ꯁꯜꯂꯜꯂꯥꯍു ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯈꯛ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯃꯈꯛ ꯉꯥꯏꯔꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯩꯒꯤ ꯃꯥꯒꯤ ꯎꯝꯃꯠꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯑꯣꯡꯁꯤꯗ ꯑꯩꯈꯣꯏꯗ ꯑꯜलाꯍꯅ ꯄꯤꯅꯕꯤꯔꯤꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯑꯁꯦ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯌꯥꯎꯔꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯑꯋꯥꯡ ꯑꯋꯥꯡꯕ ꯍꯤꯔꯝ ꯀꯌꯥ ꯇꯝꯂꯤꯕ ꯑꯁꯦ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯉꯥꯏꯍꯥꯛꯇꯪ ꯈꯟꯊꯁꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕ ꯆꯍꯤꯁꯤ ꯑꯅꯧꯕ ꯆꯍꯤꯔ ꯀꯔꯤꯅோ ꯑꯁꯤꯡꯕ ꯑꯃꯅ ꯈꯟꯊꯕꯗ ꯀꯔꯤ ꯐꯪꯕꯅꯣ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯈꯪꯂꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯍꯤ ꯑꯃ ꯀꯛꯊꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕꯅꯤ ꯆꯍꯤ ꯑꯃ ꯍꯧꯈꯤꯕ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯂꯥꯛꯄ ꯆꯍꯤ ꯑꯃ ꯍꯧꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯗꯥꯏꯇ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯡꯒꯠꯂꯤꯕꯅꯤ ꯑꯩꯈꯣꯏꯗ ꯑꯑꯣꯟꯕ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯊꯥꯛ ꯑꯗꯨꯗꯒꯤ ꯑꯑꯣꯟꯕ ꯑꯃ ꯄꯨꯔꯛꯂꯣ ꯍꯥꯏꯗꯅꯅꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯂꯩꯔꯤꯕꯅꯣ ꯆꯍꯤ ꯄꯥꯕꯒꯤ ꯅꯨꯃꯤꯠ ꯄꯥꯕꯒꯤ ꯊꯥ ꯄꯥꯕꯒꯤ ꯑꯩꯈꯣꯏꯗ ꯆꯥꯎꯈꯠꯄ ꯅꯥꯏꯅꯕ ꯑꯑꯣꯟꯕ ꯅꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯜलाꯍꯅ ꯆꯍꯤꯒꯤ ꯅꯨꯃꯤꯠ ꯊꯥꯒꯤ ꯄꯥꯍꯜꯂꯒ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯅꯦ ꯑꯃ ꯍꯧꯈ꯭ꯔꯦ ꯑꯅꯤ ꯍꯧꯈ꯭ꯔꯦ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯆꯍꯤ ꯑꯃ ꯍꯧꯈ꯭ꯔꯦ ꯅꯪ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯅꯣ ꯑꯐꯕ ꯊꯕꯛ ꯇꯧꯔꯣ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯣ ꯗꯨꯅꯤꯌꯥꯗꯨ ꯆꯥꯎꯈꯠꯂꯣ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯡꯗꯁꯨ ꯃꯥꯏ ꯄꯥꯛꯅ ꯂꯦꯞꯄ ꯌꯥꯅꯕ ꯍꯣꯠꯅꯔꯛꯂꯣ ꯍꯥꯏꯅ ꯑꯜलाꯍ ꯔബ്ꯕꯨꯜ ꯏज्ꯖꯠꯅ ꯑꯩꯈꯣꯏꯗ ꯅꯨꯡꯇꯤꯒꯤ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯅꯤ ꯄꯨꯡ 24 ꯁꯥꯕꯤꯔꯤꯕ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 8ꯅꯤ ꯁꯥꯕꯤꯔꯤꯕ ꯊꯥ ꯑꯃꯗ ꯅꯨꯃꯤꯠ 19ꯅꯤ 19ꯅꯤ 50ꯅꯤ 138ꯅꯤ ꯁꯥꯕꯤꯔꯤba ꯆꯍꯤ ꯑꯃꯕꯨ ꯊꯥ 12 ꯁꯥꯔꯂꯒ ꯑꯩꯈꯣꯏꯁꯦ ꯁꯤꯕꯒꯤ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯅꯛꯁꯤꯜꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯗ ꯑꯜलाꯍ ꯔബ്ꯕꯨꯜ ꯏज्ꯖꯠꯅ ꯇꯥꯛꯄꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯜलाꯍꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯑꯜलाꯍꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯋꯥꯍꯥꯞ ꯇꯥꯕ ꯉꯝꯗꯦ ꯀꯩꯗꯧꯉꯩ ꯐꯥꯎꯕꯅꯣ ꯑꯩꯈꯣꯏꯅ ꯃꯨꯛꯀꯗꯧꯔꯤꯕ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯍꯤꯡꯒꯗꯧꯔꯤꯕꯁꯤ ꯀꯩꯗꯧꯉꯩ ꯐꯥꯎꯕꯅꯣ ꯑꯩ ꯀꯌꯥꯝ ꯇꯧꯕ ꯉꯝꯕꯅꯣ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯁꯦꯜ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯏꯁꯥ ꯆꯥꯎꯈꯠꯅꯕ ꯁꯤꯟꯅꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯗꯤ ꯑꯜलाꯍꯒꯤ ꯑꯌꯥꯕ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯌꯨ ꯂꯩꯔꯒ ꯊꯛꯅꯕꯒꯤꯗꯃꯛꯇ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯍꯨꯟꯗꯣꯛꯂꯒ ꯑꯩꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯂꯩꯅꯅꯕꯒꯤ ꯅꯠꯇꯦ ꯑꯜलाꯍꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯤꯕ ꯂꯟ ꯊꯨꯝ ꯑꯁꯦ ꯏꯁꯥꯗ ꯁꯤꯖꯤꯟꯅꯅꯕ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯗ ꯁꯤꯖꯤꯟꯅꯅꯕ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯗ ꯄꯤꯊꯣꯛꯅꯕ ꯑꯗꯨꯒ ꯑꯜलाꯍꯒꯤ ꯑꯌꯥꯕ ꯑꯜलाꯍꯅ ꯌꯥꯕꯤꯔꯤ ꯍꯥꯏꯕ ꯊꯥꯛ ꯑꯗꯣ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯜलाꯍꯅ ꯑꯩꯈꯣꯏꯗ ꯂꯟ ꯊꯨꯝ ꯄꯤꯅꯕꯤꯔꯤꯕ ꯑꯁꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯅꯠꯇ꯭ꯔꯗꯤ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯊꯧꯔꯤꯉꯩ ꯑꯩꯈꯣꯏꯅ ꯑꯜलाꯍꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯅꯨꯡꯁꯤꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯌꯦꯅ ꯈꯜꯂꯤꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯥꯟꯁꯤꯜꯂꯤꯕ ꯂꯥꯛ ꯀꯔꯣꯔꯄꯇꯤ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯏꯃꯨꯡꯗ ꯊꯝꯂꯤꯕ ꯎꯄꯨꯗ ꯊꯝꯂꯤꯕ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤꯕ ꯁꯅꯥ ꯃꯇꯨꯝꯗꯣ ꯑꯃꯇꯪ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ICUꯗ ꯂꯩꯕ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯒ ꯅꯪ ꯁꯅꯥꯁꯤ ꯄꯥꯝꯕ꯭ꯔꯥꯅ ꯍꯪꯉꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤ ꯂꯥꯛꯄꯅꯣ ꯍꯪꯉꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯇꯝ ꯃꯥꯡꯊꯣꯛꯄꯗ ꯄꯥꯝꯃꯨꯗ꯭ꯔꯤꯕ ꯑꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛ ꯇꯥꯗꯅ ꯁꯣꯟꯊꯗꯅ ꯄꯦꯔꯥꯂꯥꯏꯁꯤꯁ ꯇꯧꯗꯅ ꯍꯤꯞꯂꯒ ꯂꯩꯔꯕ ꯃꯤ ꯑꯃꯗ ꯍꯪꯉꯨ ꯁꯦꯀꯦꯟ ꯑꯃ ꯃꯤꯅꯠ ꯑꯃ ꯍꯧꯒꯠꯂꯒ ꯆꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯝꯕ ꯉꯝꯗ꯭ꯔꯕ ꯃꯤꯁꯤꯡꯗ ꯍꯪꯉꯨ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤꯅꯣ ꯆꯥꯕ ꯊꯛꯄ ꯌꯥꯗ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯗꯨꯅꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯆꯥꯅꯕ ꯄꯣꯠꯁꯛ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯁꯜꯂꯣ ꯃꯍꯥꯛꯅ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏ ꯆꯥꯕ ꯉꯝꯂꯔꯣꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯜलाꯍꯅ ꯐꯥꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯅꯨꯡꯁꯤꯗ꯭ꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯆꯍꯤ ꯑꯃꯁꯨ ꯑꯃꯨꯛ ꯑꯜलाꯍꯅ ꯀꯛꯊꯕꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃौꯠꯀꯤ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ ꯑꯃ ꯅꯛꯁꯤꯜꯂꯛꯂꯕ ꯍꯥꯏꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯨꯅ ꯂꯥꯡꯊꯣꯛꯅꯕ ꯏꯁꯥꯕꯨ ꯖꯍꯟꯅꯝꯒꯤ ꯃꯥꯏꯀꯩꯗ ꯄꯨꯁꯤꯟꯅꯅꯕꯒꯤ ꯅꯠꯇꯦ ꯃꯔꯝ ꯑꯁꯤꯅ ꯏꯁꯥꯒꯤ ꯅꯥꯄꯜꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯃꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯤꯅ ꯆꯥꯎꯈꯠꯇꯦ ꯍꯥꯏꯖꯈꯤꯅꯤ ꯑꯜलाꯍ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯔꯁꯨꯜꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯅꯤꯇꯤ ꯅꯤꯌꯝꯗꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯈꯨꯔꯥꯐꯥꯁꯤꯡ ꯑꯁꯤꯒꯨꯝꯂꯕ ꯅꯥꯇꯩ ꯆꯥꯗꯕ ꯍꯔꯥꯎ ꯀꯨꯝꯍꯩꯁꯤꯡ ꯏꯁꯩ ꯅꯣꯡꯃꯥꯏ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯑꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯗꯒꯤ ꯍꯤꯡꯂꯒ
अनौब पुंसी अमा हेन चौखटप पुंसी अमा दुनियादसु चौखटप अल्लाहगी ममांगदसु माइ पाकना लेपलुबा यागदबा अदुगुनबा नीति नियमसिंग अदुगी लंबीदा संसिनबा होनसि अखोइना अरोइबा चाही असिदा अइना हंदकी चाही असिदा नमाज मतम कया थादोक अइना हंदकी चाही असिदा मी कया दा अवाबा पीखि अइना हंदकी चाही असिदा तौगदबा थबक कया तौखिदे तौरोइदबा थबक कया तौखि हारिबा पुनमक असे निंगसिंगलगा अवान अपासिंग अदोम मेंखटनबा अल्लाहदा कोकपियो हाइजगदबा नुमित असिदा अखोइना मसिगी ओना तैनबदा लैथोकलबदि नुसिदबा चिलनाउसिंग अखोइबु खुदोंथीबदगी कनबीनबा कनानासु लैरोय हौजिकते अखोइना खनगनी करिबु तौरोइदबनो पंगांग तंगांगी अदुसु तौई अदासु तौई मानसु तौई आ यूरोपता अमेरिकादा सऊदी अरबियादा पांगथोई खोलिन अरे भाई अल्लाह की मनाकता सऊदी अरब में चटनबा यारोय दुबई में चटनबा यारोय कतर की कल्चर में चटनबा यारोय ngasi aina imanabagi mai ngaknabagi party da saruk yaroi ba imanabasing aduna hayang Allah ki manakta lep laga ibu kanbira ba yaroi hayang Allah ki mangda idi makoina tawrakpagi ni Allah hairu ba yaroi yalla saudi arab ta su happy new year de pangthoi maram aduna ikon su pangthok lu hairu ba yaroi muslim nausing saudi arabia da ikoi gi din gi yumpham na te ikoi gi din gi yumpham di quran amadi hadith ni kali mata kumpham lai roi ikoi gi wakhal na gyan da ngasi phangli ba singa do loina are mangka ta ga ni Allah ki mamang da puthok ba yana ya ba mata lai roi Allah ki mamang da puthok ba yaro bola mata lai trabagi ikoi gi laikham kadai de oi ro ni haibase ikoi kuding mona khang ba ngak tani नुसिन वेचल नाउसिंग मियोइबो खुदिमक अफब ngakतनी फतब अम फावबो याव नते माना लैरि मफम अदुना माना चंगुरि मफम अदुनगी मरमदगी महक्तंग थैदोकलोबा महक्तंग कोनथोकलोबा अदुना अमनी अदुबो अल्लाह रब्बुल इज्जतना मियोइ भाइबसे लोइना अफब ओइना सेमलबनी इखोइ खुदिमक अफब ngakतनी इसाना इसासे अफबने ना खनसे अल्लाह ना इखोइबो नुसिरि हाइबसे इखोइ कावरोइसे अल्लाह की मनाकता चंगसिन नबो नसे हौजिक सु मतम लैरि इखोइगो पुंसी ओनथोकनबगी दमकता इखोइना ngasi hek gyan taraga Allah da kokpi haina thamoi sengna haijaraga ngasi hek ta sikraba so Allah na ikhoi kokpi redabani Allah yam nusi chawbani sirbe sin nausing ikhoi manakta matam yamna lैरि minute manga haibese ikhoi gi yam thor matam ne hौजिक ikhoi isana karigumba ina hayeng bye bye gi happy new year gi thorom sing chatkadaba planning kaya tawsedroba lैरिबसु हौजिक मग तोबा तबियो मदुगी मांगदा karigumba Allah na nusi biduna ikhoi mahak ki manakta pusin bigrabadi Allah ikhoi nusi sin nausing Allah gi मांगदा kari haina leplogan adu oidana ba हौजिक mak इखोइ इसाना ज्ञान तारगा भाव तारगा अल्लाह दा कोपियो हाइ जाउसे अदु ओरबदि अल्लाह रब्बुल इज्जतना इखोइबो अदुमक नुंसिबगनि नुंसिबे चल नाउसिंग अल्लाह रब्बुल इज्जतना इखोइ कुदिमकको इखोइगी ज्ञान दगी इखोइगी थमोइदगी अरानबा पामबा अल्लाह बु सिंगनबा रसूल बु सिंगनबा दीन इस्लाम बु थवोइदबा अमदि आई इसाबु ताक तुमहनगदबा थबक थरम कया खल्लोन कया असदगी काइथोपि बोइसनो वा आखिरु दावाना अल्हम्दुलिल्लाहि रब्बिल आलमीन सल्ले अला नबीना सल्ले अला मुहम्मद